Vijay Thalapathy. Vijay Thalapathy habasi mayamna loina khangnaraba ngaktani. Adubu magi matangda khara khangba taragasu aikoina khara khangjaludaba usaludaba taminnashi khangminashi habje thamjaba loinena ngasi Vijay Thalapathy gi warisi matangsida haujarage. Vijay Thalapathy magi asengma mamingna Joseph Vijay Chandrasekhar kawi. Mahaksi Tamil film industry gi khwaidagi saknairaba actor amakakni amadi worldwide ta leiriba million kaya fan kaya na respect tonariba yengnariba actor amakakni mahaksi mahakna child actor amakak oirambadagi mega star am oirapagi journey si yamna tamningai oiba kanaba oigani magi khangba kanba honaba leptaba amadi magi audience ka lainiriba mari singsi phajana khangba ngamgadawribani hauzik magi wari makoktagi punna khangminarasi Vijay si 1974 gi June 22 da Chennai, Tamil Nadu da poki. Magi imung manung si adum cinema ga mari lenarakpa imung oigadoini. Magi mapagi mingna S.A. Chandrasekhar kawi. Mahak film director amadi producer ni aduga magi mama Shobha Chandrasekhar na playback singer amadi Carnatic vocalist amadi. Vijay gi machal nupi amalai mamingna Vidya kawi. Mahakti yamna nungaitana chahi ani khaktang surakpada laikhidre. Mahakna laikidabasina Vijay da yamna nungaitaba ma oike. Mahakna magi lairik lai susi Balabok Matriculation Higher Secondary School Chennai da tamki. Kona mahak visual communication tamnabagi damakta Loyola College ta changki. Adabu magi acting career da focus pinabagi damakta drop out torki. Hauzik mahak cinema da kamaina changa ihabadudi mayam amuk punna khangminasi. Vijay gi career si mamang da su haijakiba child actor ama oina horakibani. Adubu mapana direct tauba film da uwa phanki. Ningsing bayaba film khara haiba taragadi 1984 gi Battery film. Film si magi di ahanba film ni madudani child artist oina yaukibasi. Ani subadana 1984 gi Kudumbam amadi 1987 gi Vilayatuni hariba film sing sida yauki. Adubu mahakna lead actor ama oina debut torkibadi romantic drama movie 1992 gi Nalaya Tripu hariba movie sida oiki. Matamduda mana chahi 18 kaktang subada ngairingai matamdani. Aduga film do direct tawkibasisu magi mapanani. Film do commercially mai pakpadi ngamkhide adubu Vijay gidi lead actor ama oibagi haurakpa tangkak ama oina mark tawnaki. Adumna sum lakpana 1990s ki matamda tongan ba romantic drama movies sing family entertainment movie kaya ama mathang kumba horaki. Magi performance amadi mini yengningba mawong matawduna su miyamna khangnarakba horaki. Makatarakpada 1996 ki movie Pube Unaka ga hariba Bikramana direct oikiba film sidi yamna fajana hit chatki loinena mahakpo romantic hero gi category da chanba ngamki. 1997 gi movie Kadhaluku Maryada Hai hariba movie sida su mahakna Tamil Nadu gi Stat Film Special Prize for Best Actor gi mingtholje phanki. 1990s ki aroibadadi Vijay na commercial film da sukumlaki maduda mahakna action comedy amadi masala genre gi film singsi experiment toki. Adubu mahak si Thalapathy kamaina oiraki haibadugi waridu amuk laksage 2000 da Vijay si magi career oina turning point ni haina khangnari maramdi magi fans sing Thalapathy hariba title si piki Thalapathy gi meaning di commander haibani mahaki performance tubu fajana khangnaba horaki loinena magi mingchat chu awang ba thakta chingkhatnaraki Ningsing bayaba film khara pallabada 2004 ge Gilly movie si Dharani na direct tawkibani film si dadi Tamil cinema gi khwaidagi chawa blockbuster ama oiba ngamki loinena Vijay si action amadi comedy makal kaya ama tawba ngammi habasu khangki 2005 ki Tirupati movie si su Paksan entertain tawba ngamki 2007 gi Okiri movie si su hit chatki masigi action pack role sina su mahakpu hena pamna khibani adabu mahak su 2000 gi matam mahaki nungaitaba period ama muk lakhi film 2007 gi Azagia Tamil Magan amadi 2008 ki Kurubi masina chingmani mai pakpa ngamki aduna magi down period ama oiki adubu mahakpu ikoi dana 2009 gi Betai Karan movie amadi 2011 gi Kabalan movie sida muk halaki fazana mai pakpa sumamjaki 2012 ki Thupak ki movie AR Murugados na direct tawkiba sisu blockbuster movie ama oibata natana magi career bu amuk hannar redefine tawbada mateng pangdaki 2014 gi Kathi Susi Murugados movie siga collaboration tawraga thoklakpani mase su fajana mai pakpa ngamki mayamna hena pamnabagi maramdi masi social issue da based tawba movie oibagini asum tawdana sum lakpana 2010 gi mayai dagi hauraga tongan ba yengba nungai ba hit movie kaya ama thoklaki
2017 dasu martial movie Atlina direct tawkibasi Tamil cinema da milestone ama oiba ngamki film sida mahakna triple role lawki amadi film dugi social message tuna miyam gi thamoida phahon bangamki 2018 gi sarkar sisu political drama ni masidana achumba voter right khangdok pagi matang da oi 2019 gi vigil sisu sports drama ni dual role lawki 2021 gi master masina magi hanba post pandemic release tawkiba movie ni masisu action thriller movie ni pak sanna mai pak pangamki 2023 gi movie Leo masisu atopa major hit oikiba movie ni masidagi mabu hena masak khangnaba henki Vijay ki personal life ki matang da haiba taragadi mahakka Sangita Swarnaligam ga luhongkibani nupi si aseng badadi magi Sri Lanka fan ni luhong badadi 1999 gi August 25th da luhongkibani magi macha ani sure macha nupa gi mingna Jason Sanjay aduga macha nupi gi mamingna Divya Sasani Vijay magi philanthropic activities singi damakta su khangnei mahak Vijay makal iyakam sigi mapu oi Masi Lairik Laisu Healthcare Amadi Disaster Relief Nachingba Social Causes ki Welfare Organization Amani Mahak Tamil Nadu da Kaknataba globally oina magi fan following lay magi fan na mahapu magi humility simplicity Amadi cinema da dedicate oijabadugi da makta nuksibi Mahak magi thabakta chang naina matam chajaba amadi setta yamna professionalism thambagi da makta su khangnei aduna industry ki side tagi su respect yamna tawni Magi film ama tholakpada magi fans singna festival ama latpagumna harauba phongdokni Vijay si masing thingamdraba awards kaya amasu fangkhre maduda Tamil Nadu State Film Awards Vijay Awards SIIMA Awards Edison Awards na chingba masi singsi loina fangkhre Mahak magi thabakka loinena magi fans singa connected oiraga lainaba su honajai maho character sing electrifying oiba sin presence oiro heartfelt performance bu oiro uttuna miyo million kaya gi thamoida rule tawri 2024 da mahak anauba genre amadi collaboration kaya ga lakhini haiba rumors kaya ama leiri madusu magi fans mayam na ngainari masini Vijay Thalapathy gi punsi wari mayam na nungai nungai te habadasu soidena comment phongdok piramu mathang da karamba actor natragana actress ki punsi wari pujara oge habadasu haibiramu adudi mayam ngasi gi damakta di kainarsi mathangi video da mu mayam puna thengnarsi ya fare